investigation regarding the Loubiyu incident? See, every one of us should understand, no? The any kind of investigation cannot be, completed within a day or two. It will take some time to find out the real culprit, the real perpetrators. So let the government have at least be given some time. So I would like to appeal to all the people of Manipur to come and let our government do our duties. We know the sentiment of the people. Okay, sir. On other side, regarding this is Bombay group. Relocation of some designated Yes. As per their peace agreement signed between the government and the Bombay group of UNLF, and they have to squeeze down some of the camps, unauthorized camps, I should say. So that is going on. We have already given some time to them. So I think they will also respond positively. Thank you, sir. adagi bazar board ki akoi gi Bisempur appoint pake youth ki pulang na punsa lakanda ngasi ase akoi na ware pama longjare ware adudi akoi na ngan date 6 and 7 gi lona ba hinga angang ani lai kitabdo angang ani lai kidre lai kitabdo gi matum da dugi akoi thamoi da pin da ba mayam duna akoi gi sangsal lakanda CRPF ki akoi gi Central Force Military Force ka for ba matum da akoi gi sabu bom su lai kidre asi sina hojiki moi gi dead body mayam ska akoi gi demsa da targa lai bani na aduduna akoi la ware mama lawjare Bisempur ki mayam asin lawjar kada akoi na akoi gi hajit tagi ai tare ayang asi akoi bazar pung tara bawbadi akoi hangjagani serau bagi yengjar kanda aduna akoi hajit tagi di akoi total shutdown habidi akoi gi office oro school college haiden puna makse akoi hajit tagi shutdown tawjagani haibase mayam puna makta phanganjare. Government of Manipur Secretariat Home Department gi ngasi tokibo order amada naminini amaga makhatana mobile internet service things in create PM amadi HCM gi thawong city Manipur si India gi saruk ama natrapra Tronglawbi gi thawdok judicial inquiry tawgadabani amadi asukyamna thamoi soklaba thawdo siga mari leidana amadi sahi ohum pharaklabi irang sigi matana lusingba mu oina India gi prime minister amadi home minister gi masinde gi wahi amata taba phangdaw haibasi Manipur si India gi saruk ama natrapra haina Congress Legislature Party CLP leader Kaisa Megasandra MLA na phungdokri wapamasi tha sigi taret ki ayu angan bada Moirang police station ki manung sana laiba Tronglawbi awang leikaida koki theories na bom kapsinduna pik liba masin manaw ani amadi khongjang jang sinkiba mi ohumbu CRPF ki nongmai maruna panduna leikidaba thawdok thokphamda ngarang CLP leader MLA K Megasandra na lusingduna India block ki maruwe lusing basing amadi Congress ki ex MLA single loinana numit aduda laikhidraba Tronglawbi awang leikai gi pikliba masin manaw anina laikhidaba mafam aduda hakthingdana satuna yengsinba amadi angamba sel gi mating pibi gi khongsata phongdokhibani Megasandra na makataraduna misam da bom amadi nomai kapsilaga mi hat pasingi khudak lefangada amadi pikliba angang ani hat khiba amadi misam ohum CRPF ki nomaina kaptuna hat khiba sigi asumbo well bisar lenga asin athubada phangangada bani numit adugi thawdo du lainga ki oina ahoba ama leibidigi thuanbani miad asi India block na Akanba mauna condemn tawi misi asigi justice phanganabagi damak lainga asina hotna biduna mara leibising athubada serak pina ba lainga na hotna gadaban haki miyam gi ihauda saruk ya khiba khusaunaraba miyam marakta nomai kapsinduna misam ahum hat khiba amadi miyoi kyaman asu apanangan ki thawdo adugi judicial inquiry tawgadabne asuk yamna thamoi sokningai oiraba thawong siga mari lainana India gi prime minister amadi home minister na
condolence message ama phawba pidaba amadi thamoi goeba wapam ama phawba thamdaba habisi India pro kari leibiki no hain hangmaga loinana Manipur gi mipum khudimangna santi pamlabasu tronglobigi thawdo sina Manipur hingsa gi thawdok leptri irang nemthadri habisi takpani sai om phajilaglaba Manipur gi irang solution ba central government amati Manipur government na loisin mangamdriba karigino sin kakta santi lakpa hori haina laupuna yaroi national highway sing the minister security force mayam puraga satpa amadi central force in the national highway da satpa sna Manipur santi hanjilagle habi yaroi maikai amaromdana pigliba ngani bom kapsinduna tamthina hatpikre masidabu Manipur santi lairi braiki ngamkhaida IM ga kapna bada KNAB gini haiba mari siri National Socialist Council of Nagalim Isak Muiba NSN IM ga khuthokna bada Kuki National Army Burma KNAB gi mari sikri AK series ki nomai mari su manhaure hari pau ge lekhun sing hai ngarang ayuk pung 8 dagi pung 10 rom taba phawbada Kamjong district ki manung chanba asang kholen kaka amasum Myanmar gi phayang kun gi mar khuthokna bi thawdo du thokibne hari punga marom khuthokna khiba du da KNAB gi singnaba kulai paiba ko ki lanhoba mari sikiem sum laikhidra ba sing adu gi AK series ki nomai mari yauna kulai singlo bungam ki hari thawdo adu da laikhidra ba ko ki lanholup KNAB gi ni haiba mari edu masak maming khangdri paushna makhata na hai NSN IM gi lanmi singna lairiba Kamjong district ki asang khulen gi mapam amada Burma gi ko ki lanholup KNAB gi lanmi singna sangsilaktuna landara ko gi thawdo ru thokhibne hari thawdo adu gi matung tarakpada Myanmar ga tainariba Kamjong district ki namli wangli asang khulen amasung soro khun gi khunja sung mi paina ba poknare hari paushna makhata na hai ngasi dagi numi khrani gi mamang Army amadi KNAB gi apunba kangbuna drone sejinoduna landara khibigi thawdok ta khunja sing gi yung kai kya ama ada thokibigi thawdok sing laikhrabani Punjab police station na grenade ki attack sata khibaga mari lainana 21 taruk phari Mamangi thara Punjab ki Amritsar district leiba police station amara grenade ki attack sata khibaga mari lainana 21 taruk phari haina makok thumba police officer lamana phongdokri grenade ki attack adu March 18 amasung 19 gi lona ba anida Amritsar district ki Bindi Saida police station se tarkhibani adubu ete adu da misi minadi amati yawkiji director general of police DGP Gauraba Yadav naiki sauna mai pakpa amada Binda Saida police station na grenade ki attack torokhibagi case solve tawri amasum Faridkot district police ka loina Amritsar rural police na sataba apun operation amada ete adu da siena mi taruk fare haina mana phongdokli far accusing adu pistol anisu phangma ngauki hen phongdok laduna DGP na haiki thigatpe gi thabak chathabada accusing si Pakistan based tawba handler amaga mari lainei haiba khangli DGP na haiki faraba accusing adu gi mayokta explosive substances act unlawful activities prevention act Bharatiya Naya Sanitya amasum am eka mari lainaba section singi makhada FIR ama lokhatpaga loinana haujik makhatana thigatpegi thabak sa thari amasu makhoi gi network apumba thugaina bo honari lupa